Lockdown मरम ओइदुना मणिपुर द नोमगी चंगदब याद्रब चाननब पोलमसिंग अमदी लाइना लाइसत थेंगनब सिनगदब हेल्थ केयर आइटम सिंग लोइनना अनाबसिंगी हिदाकी अवालपा कया लैरबसु लैंगाकसिना मियामगी अपांब फंगनब ngamdabagi wathok maikei kayadagi lep leitana phongdoknaragli Prime Minister Narendra Modi gi lising makhada lockdown manungda yenanaba cheng phawba manipur yorlaba matamda miyoi amana phanggadaba chakthung adu phawba phanganba ngamdabagi paw kaya lairibani Lengakna angamba level hotnarabasu laikai laikai MLA amadi minister singaya manaksinaba miyoi kharana tauning bata tauduna lairabasingi punsida sagun tauribani hainaribani Satliba hapta asida manipur da lairiba ana layenga mari leinaba miyoi singda yen thoknaba polam sing cargo da yaokhraба matungda ngasi su Imphal Tulihan airport ta cargo ani thunglakhiba matamda miyamna harawba phongdoknaki Manipur lenga kilusing ba en biren miyam gid makhanduna chana thaknaba polam sing watanaba honaba amadi miyam gi awat pa lehendana ba cargo purakpani haina ngangnari ngai serek asida ngasi Imphal da thunglakhiba cargo ani adudi kwa-manana polang masing henna yamna purakhi Lengak nadi talak asida kwa-manana leiba amadi yonbagi wafam leitabana cargo da kwa-manana pusilakba haibase sanga leiba sanjau paiba miyoi kharagi thausil oirangmani haina phongdoragli Hojik Manipur gi mafam mayamda lockdown asina maram oiduna kwa-manana phangdabadagi hana lupa 10 piramba kwa do hojikti lupa 30 phaw pinaribani mafam kharadadi lupa 90 yankei phaw yongnarabani ngasigi cargo asigi matangda lengak na mieng changbaga loinana consumer club amasung loop singna so asigumba thawong asibu yengsinba chungani Chananaba cheng phaw marang kaina piba ngamdringai sida kwa oina pijagadori bara haina miyamna hangnarakli Aroibada Populi News Reader gi video bi yengbiri khuding makpu thagachari